Luching Rahul Gandhi na si Impal da thunglakre Churchanpur chatpagi lambida police na Bishnupur police station mapada hingkre hai. Imphal West amadi Kangpokpi district ani gi lonna mafam oiriba Senjam Chirang Kautruk amadi Harauthel gi area da kuki militant sing na chatharakpa attack ta khulngak pa maite civilian ani sire ama sokle. Amasung Minister MLA Singh na Delhi da chatlaga center da akan mawafam thamnaba laingaki oiba firep lauthokadabani haiba demanda ngasidagi Manipur da laiba nupi Kaithel Singh numit mangani sintha leplagani haina lauthokre.